Sininausingbu Purantaba Maitina Taram Okseri Saitonda Myanmargi Kuki Singna Mu Kaptharakre Haiba Koina Loina Khangnaraba Wafamni Nunggi Oiba Masigi idea se karino Manipur de Irang Lady Hargadi Persistent Run Extend No election in 2027 Haiba Tabani Election Togdaba Honaba Maitaina Tobo Oramlabadi Saina Combing Operation Tawrga Sininausing Pakrani Kuki Dagidi water supply gi water pipe khara adumaina phagalaga tokani Losibo Tampa Kakdada Sanarabra Sing Dadi Sanadare Haibase Tagli Matong Huktaba Togdok Sing Asina Pare Hura Lona Sanglakpa Myanmar Masa Sing Asigi Matanga se Nakanda Tampresi Kona Nainasi Aquena Mamangi Langi Kulai Sing Dagi Kangli Madudi artillery gandagi kapkadaba 155mm artillery shen Masdagi Hena Sauslay Pikuslay 155mm ase Quidigi Yamna Kaman Oina Sinaba artillery gun shen Aduga Masi Malem Yoina Masing Wale Haibisu Aquena Mamangi video Sing Dagi Adumana Kangle Landa Yamna Sinai Peshasu Yamna Sangdaba Aduga Mangan Tahan Basu Adumgamba Ngarangi Pau Ama Lai Lapaga WhatsApp group ta Tagasakre Matudi Rajasthan ke Jaishalmer district Leibak Pokhran the Indian Army na Malem ke Ahanba Ramjet engine na walked over 155mm artillery shen kaptuna atumaina mai pangna test tokre haide masigi matangda news media singda pau kayama phongna bathengnari masina artillery guns singda yamne advantage oiba ama ohelakadawri tungda hojiki matamgi landa sinariba short range ta oirgana artillery gun aduga long range ta oirgana missile cruise missile oibai or ballistic missile oibai aduga loitering munition habidi Kamakazi drone oibi ai adubo missile sing drone sing asidi mamantangi artillery gun sen ga yengnabada hoi missile kamakazi drone range ti helakani artillery sen dagi India gi BrahMos missile nama kapada bheren khenabagi matungina Indian rupees da 25 to 35 crore adumaina sangi aduna Indian army na test tawriba anoba Ramjet engine na work tawba 155mm sen ase Norman artillery sen dagi su san behele aduga cruise missile BrahMos ga yengnabadana khara hantaba magi range ase Mamansu standard artillery shen ga iket khenaroi haidi aduna Indiana test tawriba asida 155mm shen ase Ramjet engine sinabani namagi range ase IT2 120 km sana kapangam gani haidi standard 155mm shen gi range ase 25 to 30 km sale haidi asini malem gi Leibak ayamana sinari base Ukraine Russia land oigera amada oigera hadak India Pakistan land operation Sindhu dasu yamna sinaki haidi Base bleed or base burn artillery shen gi range na 35 to 40 km phauba sana kapangami amasung rocket assisted projectile RAP gi range na 45 to 50 km sana kapangami haidi aduna artillery shen ase kapthok khraba matung target ta hit tawbagi accuracy ase yamna nemi maramdi artillery shen asina pairakpa mid course mid flight haibdi mayai yorokpa se sigi matamsida magi velocity amasung speed ase hunter e haidi 155mm sen asidasu makhan khaidui haibati aikona khangle standard 155mm base bleed or base burn amasung rocket assistant projectile haina masida khwaidigi yamna Leibak mayam amana lan tawbada sinariba ase standard 155mm asine aikona khange mid flight ta haibati artillery shen asigi maru asina kaplakpa mid flight ta magi speed ase velocity ase adumaina drop tawrei haiba Asida natana artillery shen asida habliba rocket motor asisu yamna thuna thabak tawramlaga adumaina sakla lotion ki haidi aduna Indiana Ramjet engine na work over 155mm artillery shen ase maman yamna piba cruise missile Soren's missile sing ase landa sinaba hantanaba semlakpani haidi aduna range missile gi mawong da sana kapang ngamba aduga mamanna artillery gun amagi mamanda sangna semba paisa sep tawna ba haibata Aduna Pokhran da tawriba asina malem gi Ahanba Ramjet engine na work over 155mm artillery shen masi IIT Madras amasung ATB Indian Technology Board ani pullaga dumaina semgat pani haidi aduna mamang da panjakraba artillery shen sing asidagi masigi anoba Indiana test tawriba asina sanbagi range ase 30 to 50% hen gani haidi aduga target aduda accurate oina hit tawbasu ngamgani aduga atai artillery shen singdagi su manghan tahanba hen gani haidi aduga masi atuba matamda mass production hauragani haidi Ramjet engine amasung scramjet engine amasung turbojet engine na karamna work tawwe haibasu mamangda video semjakhre satra singna amutang sakhlaga yengbiu karino haibada masi artillery shen asida Ramjet engine hapsalaga adumaina thabak tohonbagi wani Ramjet engine da liquid point yauri madu mai changna bo honabada oxygen mathok tai haibada ekhona loina khangna bo wapamni aduna ngasai artillery shen ase kap khraba matung atmosphere da leiriba oxygen adu intake tawgani aduga mai chakani adudagidi yangna paikigani image atu yembiu magi nose cone matondagi air intake tawgani BrahMos missile dasu matonda round ama yauri badudagi air intake tawgani
aduna India gi 155 mm Ramjet engine artillery shen ase kapkraba matung velocity speed hantarakpa mid flight ta akhoi su khange dana mamang da koi sin roksing ngasai gi artillery shen ase kaplak daba matung ko mayai yorpa saruk asida magi velocity speed hantarai haiba asigi velocity speed hantarakpa matam asida ngasai gi Ramjet engine ase masa mathanda thabak toba horkaneb asina maram oirga magi race and speed henganan gane amasung atai artillery sendagi speed yang basu hengani saurangna Mach 3 gi speed ta mid flight ki matung dani ko haidi base aduna ikhoina khange brahmos ama kapada karor kun manga dagi na kuntra manga phawba lotion gani changi haiba adubo masidadi paisa aduki matik hantagani aduna maram oirga amuk kapada masingsu yamna kapanga magane aduga masigi 155 mm artillery shen asina fire power su helani atopa yengna bagi lam manung yauna landa basu henangam lagani maramdi mamang de sinariba 155 mm gi maximum range ase 50 km ni South Korea da 60 km phawba adumaina sanbalai aduge India gi hojik test story basna IT to 120 km oigadoiba adudi kiam khenare aduna news media da masigi technology ase Indian army gi anoba game changer ni haidi defense ki lamda aduga masigi Ramjet power 155 mm sen ase India gi hana leiriba artillery gun M77 ATAGS amasung K9 Bajra T atopa 155 mm artillery gun singdagi suloina kapa yaragani haidi haibidi malemda leiriba artillery gun 155 mm kapa yaba sing ase asdagi loina kapa yagane aduga hena target aduda accurate oina thoma ngamnaba precision guidance kit PGKS amasung Leibak satellite navigation nasu guide tawgadori haibidi adumba system kaya amsu masigi artillery shen asida hapchalli hojiki matamda 155 mm artillery shen ase maru yamna oirei land aduna asigi awatpa kaya amsu malemda leidi haiba ekhoina khangle Pakistan mamangda Ukraine da 155 mm artillery shen yon khibagi paw leikhare Gaza da su kapsalaga mi hanaba Israel ge artillery shen shortage oibagi paw leikhare Ukraine India da gi su artillery shen leige harakhibasu mamangda dumaina paw leikhare handaki sisu khara sarga masigi Rian war performance yengnaba lan gi asengba mongda haibidi lan da masi kumaina tawi kumaina work tawi phajana accurate oina tawbra tawdabra haibidu yengnaba Russia da khara sarga adumaina PBI sinero sisum nok sena mate masum hapsan jarmani ko India ga Pakistan ga su border da artillery gun kayama khinjinari kapsinari lan gi matamda aduna lan gi matamda di artillery gun ase Leibak amana amada landa bada phajana sinari asuma makhan gi extended range artillery gun sen ase USA na su ERCA program gi makhada domaina sana bohonarabe adubu ngamdabadagi cancel tokthokre asdagi South Korea na 155 mm Howitzer 60 km sanba ase USA da offer tokhiba domaina laikre aduna handagi India na test tawriba Ramjet engine da work tawba ase tungda masigi longer version Scramjet engine da work tawba dasu domaina mai osalakani haide masana tabni fighter jet warship defense system any defense weapon sing matamgi matungina tamna upgrade tawri haibide khona loina khangnara wafamni aduni India gi shu nomri soidana dumaina technology ase lairabani na soidana tawrkani haibinida asini sini noksing India gi Ramjet engine na work tawba 155 mm artillery shen malem gi Ahanba oina Pokhran da test tawkhibagi mata asiar ga puran thaba metina kaina na baya thangni jeri kangle pa imani yai fari yai fami energy thank you so much peace